HUYENLANPAO newspaper dagi maroi pau khra pathok charke mayam puna taminasi Manipur lengang na Chuchanpur tamna chelhan khiba bus amukasu Assam Rifles na lamakhang dagi hallakkhre mau fawba chatkadaba passenger bus di ahan numita kangpok pida khudi thibadagi anirak suna chatkidre Chuchanpur yauna changsinba ngamloidauba oirabadi makha na laktanaba miyamna lauksinkhre Manipur lengaki order matungina December 13 2023 da anirak suboina Chuchanpur tamna lakhiba MST bus ama kangwaida Assam Rifles na Imphal halankiba Lan manungda pangthokpa exhibition da lanjen narktuna relief camp da lairiba artist namana yekpa langi photo na ayekpa sing mamitta mapi tahankre langi photo ani Manipur University of Culture na lupa lising taramanga piraga laikre Mayum mai thakibadagi lanjen narktuna relief camp da lairiba artist Ritu Chandra amasung mahangni yekpa langi photo tabi kidraba tengtha khol Maitai singi kangpokpi landa yadaba natana Maitai singna kangpokpi lanba yadaba natana potsai sing fawba puba yadri lufa lak nifu manga romgi medical equipment sing kangpokpi da mai tumna thadokre Kangpokpi landuna maitai singna chathok chasin tawba yaraktabagi mathakta maitai singna potsai maruoina medical equipment sing fawba puthok pusin tawba yadre haibagi khudam ngarang numidang Kangpokpi district headquarters NH2 gi mamang thangba sarukta laiba Thomas ground mayada lupa lak nifu manga romgi oigani haina medical equipment sing petrol haijilaga mai tumna thadokibana mayek sengna taklaklei Kangpokpi Thomas ground manakta lupa crore nifu manga romgi medical equipment sing mai thananaba petrol haijinbagi saktam Sana sabi khulda Manipur lengangna ingchikpa hanjilakle hairibasi kadaidano hanglakle Imphal dagi kilometer kunga manga rom damak labna kuki khulga saijin lona duna singkhong singyada khundariba sana sabi maitai khul asida Manipur lengakna mahusagi fiwamda hanjille hairiba adu khul asida di kuki meltan singna numit khudingi nongmai kapsilakpa leptribana kadaida ingchikpa halaklibano haina hanglakli Manipur gi tamchirba lan gi chaitheng nanglaba singi manungda sumang lila artist sing guitar tabla yonthoknaba yaure mai semba yot suba chatnarei Manipur gi malemda saktakpa sakhangnaba khakta natana lairak thanna laijariba state asigi art and culture gi manung chaliba art form ama oiriba sumang lila gi artist singsu me ahumdagi hawraklaga hojik fawa loisindriba tamthirba lana sigi chaitheng mayognariba singi manungda ama oire hairaduna mayumakai amasung maran mathum tumna mai thadokpagi thodok mayong nadrabasu hingnabagi lanfamda maithi hanbiraba art form asigi artist singi damakta akhannaba relief camp ama lengangna hangdokpiba mathau tarakadawrabra haina Manipur State Sumang Lila Council gi lifetime general secretary Sograk from Hemantana Fongdorakli Masi mayam chumbo wafamne habdi lila haibasi Sumang Lila haibasi khoigi Sumang Lila artist sing si asuki mati waba haitarene season junaiba matam season naiba festival oiba adugo tasengna masi government na yengjen haninge mayam ju comment thambiramo Mayol gi lamsang khongsat wangu yoksinkhre Manipur Youth League Mayol na thasigi kundagi puwari ka sagonarliba kangladagi lamthaduna chatpa hokiba lamsang khongsat ngarang moirang yoksin kiba loinana ngasi ayuk mafam asidagi ima sing na lamtharaga kaibul lamjau karen fabi moirang kunau thanga lawai fauduna laklaga kumbi thungduna mafam asida miyang mifam ama pangthokre khongsat asi mayam support tongminasi masi mayam punjanji haiba khongsat ni Christmas kumaina lakpaga loinana Manipur da ingtapa hanjilak lasanu haina ansamna paujel pirakli Senapati district headquarter da laiba All Naga Student Association Manipur ansamna ngasi thorokpa cherol amada hayeng pangthokodariba aikhoigi kanbiba mapu Yesu Christki mapok numitki thoram Christmas ki kumaina lakpada iroinana Manipur da ingtapa hanjilakpa oirasanu haina kumai asigi mangoinana yaifa paujen pirakli